मार अमदी जोमी अनिगी मरक्ता अकनब इरांग थोखरे कुकी अमदी मार सुरसानपुर लेबा जोमी की ऑफिस थुगाइखरे हाइरे मार अमदी जोमी अनिगी मरक्ता मोट मानरक्तबन मरम ओइरगा मखोय मसेलगी मरक्ता अमना अमगी मथक्ता नुंग थाजिनदुना नुंगी नोंग चुखरे हाइरे सुरसानपुर डिस्ट्रिक्ट मजिस्ट्रेट न थोपो ऑर्डर की मतुंगिना सुरसानपुर कर्फ्यू थमजनख्रे लोइना लोइना मार्ग पाइतेगा खनरगा कुकीना जोमी सिंगी फ्लैग सेगाइबा लंगथोकपा मोबाइल टावर दगी लंगथरकपगी वीडियो सोशल मीडिया सिंदा वायरल ओइरगले नाकल अमरोमदा कांगपोकपीदा ऑटो एक्सीडेंट तौबदा कुकी मियोय अहुम सिरे हाइरे खुदेकपी त्रोंगलाउबी मनिंगदा कुकी सिंगदा लामै थारकपदगी मै चाकतुना मैतैगी युमसिंग योक्सिलकले हाइरे एटी यूनिट 60 न कन्नबदी होनाबनी अदुबो पाक ngamdre security personnel nasu kanba ngamde haina hauzik ngaki mamangda video ama social media page singda circulate tawnarakre Susanpur da mar amadi Zomi kanglop ani khanabada yuwa hare kuki sing mar gi michang sangsan khre thadau text asida haidiba si Zomi singda mar leader khakta attack tawbata natana ngasi ban tawriba mar volunteer singda su attack tawre police station manakta idang thokle kuki tasapa sing thoraklo mar brother sing ase mateng pangsi mar inpui general secretary Richard Laltan Puya Mar Kobo Mioy Ama Mars Taramanga Numidanga Masak Kangdaba Mioy Karana Momit Kumzilaga BK Montessori School Campus Lanka the Pukibaki Todoka Marilenana Mar in Puina Ngasi Sursanpur Ban Kobani Haina Koki Singi take some idonic Toma translate Torgle Nakalamrom the Ngasino Halamdaida Mizoram the Kuki Yum Dukan Home Furonga Zampra Officialna Mainatum the Sacre Hide Tabak oina pang thokpada thengta haloisi haina pandam pausig editorial da thamlakle India lengakna loisan ge khanba numita loisin bang ngamba tha kungani thoi pharaklaba narco terrorist sing lan ni haina state asegi akhang ahi kayana matam sangna ngangna duna lakliba sahi ani pharaka dorba maitai da sathaba lan asibu waroisin porokna ba India lengaki thoksil lakpogi mami tabugum tawrakli haibi yai lan asegi horokbam amu khanna haina rudrabasu ngasigi Manipur gi miyam maro aina yelho mi sing mi tami singna ikhang da khangna duna Lairabasu Asumba Nganglabadi Asumba Taurabadi Makoigi demand Pangloi Kangbadagi Choktaba Naidana Kuki narco terrorist singna Ngasi Pabo Malangi Miamda Aranba Pau Sandopa Leptrabasu Matam Changna Hanna Oidabangang Asumba Wahangi Pakum Pinai Latraba KSO Deligi President Pauza Kubguitin Haukiba Mars Ki Saisat Amada New Deligi Jantar Mantaras Atakiba Kuki Singi Protest Amada National Media Gi Paumi Amada Siningbra Hat Luhaina Akan Wapam Ngang Lusak Lupagidamak Mahapu Delhi Police FIR panduna haukiba numit March taragi ayuk pung tara phawbugi manungda police station da lakna ba khangan khiba laikre haibagi paw sing lakna khre maitai gi layoi khraba ipai pu sing na haina ba asumba bu aran bana sama hanna kyarak hanna aran ba ta hanna ba honaraba su asumba tawba sing na asumba gi dama khongpham se na leptuna aran ba tawba sing bu asumba tawba sing na aran ba sing hanna puthok labade amaida aran ba sing mai thiba piba ngame haibase lai hak tak tagi haina duna lakpagumna ngasidi kuki narco terrorist sing na Kogi aran wafam sing ngangpham leraktabagi phibam lakwa hawrokpagi mami chauna taba hawrokpagum tawre nakalamoramda Manipur da hana sahi chamagi mathakta leraklaba khongjai natraga hongsai hairaga khangnaba sing nataba nauna kanglon kaina changlakpa illegal immigrant narco terrorist kuki sing asibu India lengakna NRC athobu matamda Manipur da sana halaga nauna changlakpa illegal immigrant sing asi khandoklaga makoigi lakpham mafam da halan khrabade ngasigi status da thokba lan asi athobu matamda loisan ba yagane haibagi thajaba kiyamuk lamdam asigi Maikai Kiadagi Miam Ngang ba Madi Haina Bahorakle, Adubo Haukiba Kumja 2023 gi May 3 dagi Horoko Lan gi Matung Tha Ahumari gi Matamda India Lengak no Topam Tokpa Thorang Matang Matam Sana Paikat Haudabadagi Tohaning da Batawdok Tokpage Sang Henkalapagi Matakta Misi Minagi Sang Sumakata na Helak na Bagi Asawa Maram Oiduna Lakrabane Asigumba Kaya Asi Haukiba Oirabasu India Lengak na Hausa Hauzik Pia Tamduna Stedasigi Law and Order gi Pibam Pagat na Bahona Ringagi Matamasida Manipur gi Sahi ani Parakadorba Lan Asibu Aranba Tauba Lamentu and Makoki narco terrorist singi Ikai Kangdaba Oidabang Singi Tongan Balengaki Wapam Kaya Amadi Kananingai Oide Haibagi Wapam Tabak Oina Pang Tokpada Tengta Handabana Manipuri Yahumi Singi Apamani Kangu Haina Pandam Pausi editorial the Tamlakle Laibak Kang Kong Saina Matik Sa Tablu Sing Basing Amuhana Topirak Lagano Haina Pauzel Pausi
ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ ꯏꯟꯗꯤꯌꯥꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯏꯔꯛꯄ ꯆꯍꯤ 63 ꯆꯪꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯟꯅꯕꯁꯤꯡ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯨꯆꯨꯒꯤ ꯈꯦꯠꯅꯕ ꯂꯩꯍꯟꯗꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯉꯝꯅꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 63 ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯆꯠꯅꯔꯤꯕ ꯆꯠꯅ-ꯄꯊꯥꯞꯁꯤꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯅ ꯎꯔꯕꯁꯨ ꯑꯋꯥꯠ ꯑꯄꯥꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯅꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯆꯤꯡꯀꯛꯁꯤꯡ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯛꯇꯕꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 63 ꯑꯁꯤꯒꯤ ꯃꯅꯨꯡꯗ 114ꯔꯛ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯠꯅ-ꯄꯊꯥꯞ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯍꯥꯟꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯉꯥꯛꯇ ꯃꯥꯌꯣꯛꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯆꯠꯅ-ꯄꯊꯥꯞ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯒꯤ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯂꯩꯔꯤ 1949ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤ ꯍꯥꯏꯕ ꯁꯨꯞꯅꯝꯒꯤ ꯌꯥꯅꯋꯥꯔꯣꯜ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈꯤꯕꯒꯤ ꯁꯥꯡꯂꯕ ꯏꯇꯤꯍꯥꯁ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅꯔꯤꯕꯁꯤ ꯆꯍꯤ 65ꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯁꯣꯊꯗꯨꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯤꯔꯛ ꯃꯤꯆꯤꯟꯊꯤ ꯑꯣꯏꯅ ꯈꯥꯡꯂꯤ ꯍꯥꯏꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯊꯣꯏꯗꯣꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯉꯝ ꯐꯪꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯋꯥꯡꯕ ꯌꯨꯝꯀꯩ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯁꯟꯗꯣꯛꯄꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯟꯅꯖꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯁꯛ ꯊꯣꯛꯅ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯁꯟꯗꯣꯛꯄ ꯏꯖꯨꯀꯦꯁꯟ ꯃꯑꯣꯡꯗ ꯑꯗꯨꯗꯒꯤ ꯄꯨꯡꯍꯣꯡ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯈꯪꯅꯔꯤꯕꯁꯤꯅꯤ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯌꯥꯋꯣꯜꯗ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯁꯥꯐꯨꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯨꯝꯖꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯃꯁꯛ ꯊꯣꯛꯄ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯄꯥꯟꯗꯝ ꯂꯩꯕꯅꯤꯅ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯟꯕ ꯉꯝꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯀꯤ ꯃꯔꯨꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯀꯣꯟꯁꯤꯟꯕ ꯉꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕ ꯍꯥꯏꯕꯁꯤꯅ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯍꯥꯡꯕ ꯑꯗꯨ ꯃꯦꯟꯁꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯂꯩꯉꯥꯛꯂꯣꯟꯕꯨ 114ꯂꯛ ꯍꯟꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕꯗ ꯂꯨꯅ ꯊꯣꯛꯂꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯐꯝ ꯃꯨꯟꯅꯕꯒꯤ ꯂꯥꯂꯣꯡꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯔꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯁꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯤꯚꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯜꯂꯤꯕ ꯑꯁꯤ ꯅꯣꯡꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯟꯗꯨꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯧꯃꯤ ꯑꯣꯏꯒꯗꯕ ꯃꯤꯅ ꯂꯧꯃꯤꯒꯤ ꯁꯤꯟꯐꯝꯗ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯊꯤꯀꯥꯗ ꯍꯩꯅꯕ ꯃꯤꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯟꯐꯝ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕꯤꯌꯨ ꯁꯤꯟꯐꯝ ꯑꯣꯟꯅꯔꯕꯗꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯪꯂꯣꯏ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯥꯕꯅꯤ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯤꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯍꯩꯔꯛꯇꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯂꯨꯆꯤꯡꯕꯗꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯃꯅ ꯆꯦꯟꯒꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯗꯤ ꯌꯥꯎꯗꯕ ꯄꯋꯥꯔꯗꯤ ꯄꯥꯏꯔꯒ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯁꯥꯒꯤꯇ ꯈꯟꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯇꯥꯕꯅꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯏꯕꯤꯌꯨ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯔꯛꯂꯅꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯛꯂꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯦ